Lambi thong fagadan man Manipur government ke aham priority ne haina works minister Khetri Biren na phongdokre Palliba Congress government as in single lam singa thoi meeting changi dre haina BJP MLA Joy Kishan Amaral Sikre Amasung le parties ki campaign for good governance ngasi loisin kre mikal da sel loba tok se vote pi bagi adhikar yon gum se haina appeal torakli Ma'am Kurumjare adom na yangbi best impact news ni ay okram somendra na ujipungja si pawagi maroi ba pausing miyam da pijari Government na lambi thong sembi dre lanai oina semjarani amadi lambi thingdun kongyang sang sindringai mamangda mari lena MLA singi kuthang da government da khangan birakna ba works minister Khetri Biren phongdokre Chief Minister ki instruction matung ina ngasi Nauria pakhang nakpa assembly constituency ki phibam phatna leirba lambi thong kaya assembly constituency asigi MLA RK Anan yauna minister na koina chatuna yengki ngasi ki khongchara du loiba matung minister na makha ta na hai ki bada Manipur ki tampa ki mafam data natana singi mafam singda su satuna lambi thong ki phibam yengsin gani lambi thong fagaran ba haibasi government ki ahan priority oiba maramna state ki sel tung ki phum ki matung ina miyam ki khudong sa na bagi damak ahan akon yeng laga Nauria pakhang nakpa assembly constituency khakta natana state asigi lambi thong sing semjinan na ba government se na thorang taw loire imphal manung gi lambi singda port hole kya lairib sing ase athu matam da semjil laga ne hena phongdokhi Pan marang kan litraga so lambi thong maramda aikoi sema yaba kharama khaidi semba maroi ba lambi habisna koi khwaidi gi maroi ba amani ado sarkar ge fan gi arai lita su yengani ado koi ge work program advisory committee na singba phammeraga athubada work program phonga ga hariba thabak singse koi tangai phadre na khan lambi kharasi de sumjoi soidna athubada semjara ga maroi na marani thongda gi nagampan gi di nahan engineer team ma tharaga yengba hogre athuma tamda thaba horani wahina ga gi side to thubada yengani palam double ra ga sumjoi soidna semjara ga ni imphal shor manungda lambi thong akai bagi siguma problem laktana ba yarin kai hona ga ni ngasi ki khongchara du saruk ya khiba Nauria pakhang lakpa assembly constituency ki MLA RK Ananna assembly constituency si ki manungda amukta forward black topping tawdriba lambi lairi loina na miyam na satnariba intervillage road ordinary district road amadi major district road sing minister masa yauna sport verification amadi inspection tawbi baga loina na government asung shoi shoi dana thabak paikhat pirakani haibagi thajaba lai assembly constituency asigi manungda lairiba lambi thong sing major repairing tawba amadi nauna semjin bada MLA gi local area fund gi mathakta state government na mateng khara pibirak labadi saliba sahi sigi manungda assembly constituency sigi lambi thong sada marifu gi sangda semjin ngam lagan hena phongdokhi ana yari bam khe kolas thaba myam sing muji damage story ba extension ba damage story kol myam maru ne MDR myam sing hap ya do for horseman ba major repairing to ba ya myam sing so na packet per kani habi thaja badu nga si ko gi sport verification inspection to jaba se na minority area ni pansida kolas thadri hada gi program se sang baten bana to pamne yohan gani ana gi su ongoing myam am dairi lakra program myam su happy na swaisi laktar ga di khoi Nauria gi communication gi oiba lambi thong yo wafam simadi 70 to 80% de koi kano fulfill tawbung amane ne thajabaduni Bharatiya Janata Party Ukhul District na sinano no mogi political awareness program ama ngarang pangthokre Ukhul District headquarters ki town hall da thoram masi pangthokhi thoram da BJP Manipur state ki spokesperson Soso Saija Hanagi minister Dr. Kasim Ruiba amadi Aza Simre yauna Ukhul District BJP gi tongan tongan beluching singna Narendra Modi government na paikhalak liba masak naiba thabak thorum singtha duna miyam gi puning singsin ki loinan athoiba mithung len oina saruk ya ke bathang mai ban assembly constituency gi MLA KS Joy Kishan hai ki bada Manipur gi sing lam sing saukot na Manipur saukot piyaroi palib Congress government na sina tampa ki mafam khara semjin sajin naraga sing gi lam sing da thoina miyang sang bi da ba se laibak thibani phongdokhi Mana makata na Manipur Palib Congress government as maral sira dun high central lagi thadarak but sing gilam sing sakwa thorang senpam sing Palib government as an lut tawdun laire miyam na mikap thok na Manipur Congress marufang na muthat lasena phongdokhi MDS Huran bagi khutpu maga chap mane account bank kya da hangdo I ain assembly da question hangba matamda Honorable Chief Minister na
नियम नत्ते नेशनलाइज बैंक हांग्रेबसी एक्शन लौखटफम थोईना असेंबली के हाउस ता लौथोक्रब हुजिबो करिगी लौखटगेबो मखोइना लुट तौरीदो कनागी पैसानो पब्लिक मनी ngasi tinbirbo mayam gi उखुल की पैसा की सेनापति की इम्फाल डिस्ट्रिक्ट मैम की थौपाल की जगह मैम से अखोई की पैसा ने आई पैसा हुरान ग्रगा आई युमदगी पोट हुरान ग्रगा अखोई न तुमिन लेगद्रो व्हाई शुड वी रिमेन साइलेंट चंगजन बमतम ओइरे हंदक की लाकदोरिबा इलेक्शन सिदा मकोसु मखु थुदेगा फूरगा अखोई की मणिपुर दगी लंगथोको मतम दो चप चाना यौरे हाबिसे अने म्याम थमजरी हंतक पांथोकदोरिबा इम्फाल म्युनिसिपल काउंसिल की मिखलदा मिरेप ओइनबगिदमक मिरेप फॉर्म थाजिनबगी मतम मेगी तांग मरी की नुंगतिल पुंग मरी फाव सांगदोक लेहना बीजेपी मणिपुर प्रदेश की चेरोल अमना खंगलकली अमरोम इंडियन नेशनल कांग्रेस की प्रेसिडेंट ना सुग्नु मखा लेकाइदगी नोंथोंबम गौरदास टू एमपीसीसी की मीडिया डिपार्टमेंट की वाइस चेयरमैन ओइना अथुबु मतमदा खन्ननबा खंगलक लेहना एमपीसीसी की चेरोल अमना खंगलकली लेफ्ट पार्टीज कोऑर्डिनेशन कमिटी ना सिंधुना नुमित तरामंगानी चुमना चथरकपा कैंपेन फॉर गुड गवर्नेंस ngasi mapung fana loisin krai campaign loisin bagi saruk ama oina miyam gi mifam amasung ngasi kesampat lairembi community hall da pangthokre mifam adu da CPIM CPIML Liberation Forward Bloc RSP gi mihut sing yauna mioi kyana saruk yaki mifam adu mari lenana AITUC Manipur gi general secretary L Sotin Kumar na lamdama sida tangdu laita daba senja thumja lay taba mafam ama ohen se harabadi lamdama sida lairiba miyam hana chumthoku mathau tai phongdoki mikhal gi matamda masana masabu social worker ni hajaba thika taw senjau paiba mi kayana sel yamna thadaduna miyam gi vote pibagi adhikar mantik nari lamdama sida khena ba sasan ama laknan nabagi damak miyam na mikhal gi matamda sel lob toksi vote pibagi adhikar yon gum se hana El Sotin Kumar Manipur miyam da pungning singsilakli अखोई चौखटब समाज अमगी अदुबो जनलोचन की मखाद अखोई लेगुमसे पृथ्वी दा चौखटे हरिबा लेको क्या सिंगसे खुदमन जापान बहुत पैसा येले अमेरिका दा बहुत पैसा येले प्रेसिडेंट की इलेक्शन दे चले बहुत पैसा पीने का पैसा लौरगा बहुत था दबे बसे खोई दगी चौखटबा अदुम फक्त जने अदुम गदे कोई शिकार में थाक ले रे बगे सिगी वहां से हन्ने कोई हकुताय अखोई यम चौखटबा अदुम जाति मने अखोई कल्चर अखोई ट्रेडिशन अखोई सत्तम नम थीने जबा अदुम मणिपुर सिनाउ सिंगा अदुम ख्वाइदे हंथबा थाक बदे कोई सत्तरी बसे मसी अखोई चत्तरबा को बनवता JCLPS na matam mapalam nagi lakpo mito khandokpo gi khongthang amoina thangmoi ban assembly constituency gi Wanghai Assembly Constituency amadi Sagolban Assembly Constituency gi ward khara da electoral roll thigat lubagi matangda apawmi singa unaba gi thauram ama pangthokre ngasi konjang hazari lekai da leba JCLPS ki head office ta pangthokba mifam maduda JCLPS ki convener Khomdram Ratanna Assembly Constituency singa sigi ward number 24 25 26 amadi 23 electoral roll yengsil lubada mitop na yellow mi dagi hen leram thengnare hari Mahana makha taraduna makha taba survey sing athu matamda JCLPS ki mihut na changsilagani mitop vote lepa amadi mitop na vote thadaba yaroi haina su mahakna phongdorakli hirama sigi matangda government asina miyeng sangbi de haina mahakna pian da su phongdoraki अखोई मणिपुर मपांगी माइग्रेंट मैम लेरे हाइबगी खुदमसी अखोई भोटर लिस्ट यावरिबा अखोई येलोमी नतबसिंग मैम यौसलमबसे सिना अदुम ताक्सरेब म्युनिसिपल काउंसिल कॉर्पोरेशन मरी मंगादुदा लेब मसिंग असि अदुम चामना चामा लेब यावरे अदुगा अयामबना कंप्लीट लेबसु यावरे अदुगा 50% लेबसु यावरेबा मणिपुर अखोई हारो टाउन दा मितो मसिंग सि असुपुति वांग लेरेसि सिना ताए लेरिबा अखोई आउटसाइडर भोटर मैम लेबसे सिना अखोई येलोमीसिंग की बहुत सिंग्रेसि ताए येलोमी अखोई कंदबे यादे येलोमी कंजेता दी इंडिया की कंस्टिट्यूशन इंडिया की इसे गाइडलाइन मोई बोथर चनबे याबगी राइट लेंबे मोई मोई चे चांग मैम परमबे अदु अखोई मरु ओइदे अखोई येलोमी कनबा दुना हेना मरु ओइ Masa matanta sijaramba madi singnangai oiba mongda siramba ka mari leinana nupi singi mathakta chatharapa crime singi matangda nomogi oiba media sensitization workshop ama ngasi hotel classic ta pangthokre Women Action for Development Ward na sindra pangthoki workshop aduda criminal justice fagadan na ba hona ba editor singi oiba suggestion amadi input lawna pandam thamki Tharom gi saruka moina victim singna makhoi gi mathakta chatharapa crime singi khudam sangdam sing puthokna utki suicide case ki
केससिंगदा मीडिया रिपोर्ट मणिपुर हौजिक थोकलिबा सोसाइटी मवोंग सोसाइटी केससिंगदा आइन की मतेंग NGO सिंग थौदांग हाइबन सिंगबा हिरम सिंगदा रिसोर्स पर्सन सिंगदा मोड फोंदोकनकी सही सिगे जनवरी अमदगी अप्रैल 19 फाउबद नुपी सिंग मथक चथरप क्राइम की मसिंग साम मरिफु निपान सुखरे हैना वार्ड की सेक्रेटरी सोबिदा मंगसा तबम पाउमी सिंग थमलकी इंग्लिश सिंग तरामाथोइदगी तरामंगा फाउबदा पुन नुपी साहुम हुंफु निपान सीखी मखोइ सिंग अदुगी मनुंगदा अयामना आइन की सबजाबा वयल फंगकिदे मरम अदुन नुपी सिंगदा थुना जस्टिस फंगनरनबा नुपी सिंग मथक चथरप क्राइम सिंगदा पाउमी सिंग थौदोक थोखरबा मतुंगदा थिजिनबिदुना पाउ फोंबी होइना सोबिताना अपील तौखी नुपी चहुमगा हुंफुनिपान हाटपसे ngasi macha mayam ama lehauri adai mai nupa na jail da leikre ado imung si loina mak society as a whole ch nongma gi nongmai kai tharak pa gi mong lak pa se masai ja khoina kalauda ba yade aduna ngasai gi media si khwai de gi yamna primary ki stakeholder amane khoi report si phajana tawbirak pa aduga adugi report ti matung na so khoin thabak tawna aduna media sing siga khoi ga punna ngasai gi expert mayam sing si de gi khoi gi lobe ab lo sing gyan loraga khoi kamaina अखोई तुंगदा सिगुम थौदोक मैम से थोक्तनब अखोई पुन्ना कन्मिनब याननबगी मोंगदा अखोई ngasigi sensitization program से पांगथोकजबन Manipur State Commission for Women की member ओरंबा लेंगजानिंग गांगतेन थासी कुंतरत लेखिदबदा Manipur State Commission for Women की ऑफिस ता अंगासी अवाब फोंगदोखरे कमीशन असी ऑफिस ता पांगथोखिब मिफमदा लेंगजानिंग गांगतेन हिंगलिंग मतमदे स्टेट असी नुपी सिंगी याइफन बताउखिब सिंगबो सिंगथाखि हरि The Women Development Manipur Haudokhibagi Mari Raksuba Kumon Thauram Pangthokre Thauram Sing as Major Khul Laiba Manipur Press Club the Tongan Tongan Manipur Ginupi Loop Singi Mihut Sing Yauna Pangthoki Thauram Sing Mari Len Akanaba Mitunglen Oikiba National Award Mutwa Tuomana Manipur Ginupi Singi Hiram the Khuding Makta Laivak Asok Thaudang Loudun Lakli Maruena Landamasi Culture Nga the Manipur Ginupi Sing Asok Thaudang Lowri from Doki Lonena Wangkai Yongan Lerk Leba, the Women Development Manipuna, Manipurgi Maribak Tirabi, Nupi Kabu Tabak Piduna Amadi, Tongan Tongan Bahiram the Mating Pangduna, Lakliba Sida ICDS project in Faliski, CDPO, Ketrimium Subadanina, organization Sip Tagat Fondoki. Nasiki Toramadu Marilena, Kangat Labamapur, Lake Nupi Singda, Women Development na Sale Gitemang Piki, Lorena Makoi Masa Singda, Mahitama the Sid Nagada Polam Sing Yentoki, Loinana Ta Home Kuding Fong Basefong, Manipur culture su Toramadu the Fonki. Nupabuna, Nupi Goyana Lere, Sonda, and Nupiguna Mungaraga, Pesadu, sex worker in the town. Aduma Malava Kiraba, Mayam Sin, Adudagi, Adugi Lambi, Aduda, Sata Nabagi, Damata, High Riba, Women Bibalamena, Maduchi Tore, Hadiga, Afaba Lambianda, Salangani, Salandi, Hidase, Odona, Masida Equina, Tagalu the Bagimaram Lake. Nubi Gudimana Magi husband in Mananda, the Marum Tonalisa Hibese, no in Mangapam, Hamat ever make Aduda, in Akuman, BM sex worker oil. Manipur University the Mingsan Mada Dins Committee and Settled Tribe Set Reservation Sad Tare Dasmik Mangada Hantan Kibuk Mayokta Manipur University Tribal Students Union Mutsuna Achumga Kusam Nadana Banyaun Economic Blockade Kongjang Sangsil Lakadori Set Reservation Kakta Kibaki Mayokta University as Mairoi Loop Mutsuna University as Coffee Corner Mapadanga Si Wakan Wipam Sataki Wakan Wipam the University as the Tamil Settled Tribe Mahiro Kiana Saruyaki Mutsugi President Bosco Azaisi Karamna Educational Institution Reservation in Admission Amendment Act 2012 ki matungina Settled Tribe Mahiro Singi Ming San Bada Sadu Kontramatoi Pirib Adu University as the Sanahan Dabane Sana Hangadabane Dins Committee Tasi Tang Marida Fam Kibamifamna Settled Tribe Mahiro Singing Ming Sanbugi Reservation Sada Taredasmik Mangada on Tokiba se Atu Matam the Handok Trabade Matang Tagi Tang Ahum Lebaku Numitaki Akan Makong Sanction Ba Taurang Loy Hana Fondoraki. Akwai Pangbam Tokpa 31% Hana Degishu Chatnaduna Laiba Port Asi Chatnahan View Hibakak. We are not asking more. That 3 or 4 say Akwai total boycott Toguni, MU, Masida Kayu Matak, Tabatagdi, at some Gamatang Lorga, Akwai Manipur Ban Koguni, Masigi Makha Tarpada, Akwai next step Oina economic blockade Toguni. Kayumba, Masigi, Akwai demand sing Tabi the Batagdi, Smaina intense agitation, same Matang Chatragani.
Maitai Singbu Saddle Tribe ki status ta lakhan ga dabni hana tawri ba asida Manipur government ki employee natraga asau from pairam kaya na lautu na raga Manipur ki history ma de hauzik lairu issue kaya asibu lan uhana na bahot na riba se miyam masak mun khangwa chumgani hana National Identity Protection Committee NIPCO ki chero lamana khangalakli Manipur State Veterinary Council na Sindhuna World Veterinary Day Thoram ngasi Palace Compound leba Manipur Film Development Corporation da pangthokre ngasi ge thoram da Health and Family Welfare Minister D Korungtang Veterinary amade Animal Husbandry Minister Govindas Konthozam Veterinary and Animal Husbandry ki Director Principal Secretary Department ki officials sing yauna miyoi kya na sarugya ki thoram adu Maryland Health and Family Welfare Minister D Korungtang state asigi oina Veterinary and Animal Husbandry ki Department ki maru oiba kausilakli major department asi mutpagi mawong laire department asi medical department gumna state asigi mapung oina health sector asobu thaudang laire State Health Department ki maike de State Veterinary amadi Animal Husbandry Department na mapung faba madi mapangal kanba department ama ohenan mateng pangnan na bahot na ganyan Minister D Korungtang na makata ki ngasi ki thoram da saru ya ki Veterinary and Animal Husbandry Minister Govindas Konthozam na department asi ki manpower waliba made state budget department asina api percent pam phangbana awaba kya thengna riba siga mari leina na union minister da khangan ba lai kre phongdo ki loinan athu matam department asi ki tangai fadana laitaba yadaba award manpower state cabinet puthok tuna hapsin na na bahot na ragani hana thajaba thamki ngasi ki thoram du mari leina state asi ki district mapan amadi subdivision tarukta lairiba HIV ga sagon na laira beneficiary kuntra tarukta yenau masa singsu yenthoki side state ki border ahum side ahum di it opens to the Myanmar da adana cattle singse tongan ba livestock singse so na yam sang e Government of India da right from 2012-13 we have been requesting the Government of India to put up some quarantine station in all the border towns in Manipur. The Government of India says harisi akogi border livestock surveillance system install tawrani na koi haibi hojik phawda de koi na progress use de but we will continue to urge upon the Government of India tha asigi hoki batang kuntareta agiang kang khura laira heba pau phangmada district police commando Imphal East na sangakpham bazar da thibu mu thabak sathabada Mohammed Ithem Khan sai kunipan apupugi ming Mohammed Salahuddin Khan laifam kairang singya dagi hariba mi asi fare hari Mangondagi .32 ki pistol amasu phangba ngamkhre loina nakalamaromda tha asigi hoki batang kunipanda kiamgoi Muslim me lekai da district police commando Imphal East na operation sathabada maitai fangal ningtam lanmi MP NL gi mioi Mohammed Wadia Hassan sahi kuntraum doi suru mioi ama faba ngamkhre farba mioi asigi mathakta case ama register tawkiba loina wang pawng gi thabak sathari hana police department gi PRO na thadoro pachi role amada khangalakli Nomagi oiba career guidance kam legal awareness program ngasi pangthokre hariba program adu tangkhul katam now long Imphal amsung Manipur State Legal Services Authority na punna khusam na duna singmairong da leba tangkhul Baptist Church Imphal TBCI conference hall da pangthoki thoramasti da resource person kya na right to education amsung law ga mari lena ba topic kya da wangang ki thoramasti hawdokpagi saruk hawdokpada saruk yaraduna chief secretary oin anam nabakishor na hai larik fana hairabasu punsi gi pandam ama thamdragadi kari sukana ba laite punsi da hingmagi pandam amamam laigadabani fongdoki magna thabak thiba khakta natana miyam da thabak piba ngamna nabagi thauna leiba ngamna naba pungning thawgatki magna makha taraduna hai ngarang government na khandokraba mai marong taruk haibadi sing yaingang umorok kihom komla amsung sampra sing pak sana thaduna organic farming tawrabadi lamdam ase soidana chakot purok ngamgani fongdoki Why should we only like to be an employee? Why not becoming an employer? You know, we should think of becoming an employer. Becoming an employee means that you are working under the direction and the control of somebody. You are working for others. Why don't I work for myself? Why don't I employ people? So that is called entrepreneurship. We need entrepreneurs to develop our state.
Medena lakpasida South Asia Subcontinent Communist Party of India Maoist amadi Maoist Communist Party Manipuri yauna malemi tongan Maoist Party kuntrana joint declaration ama lauthokre hana aina thinkraba Maoist Communist Party Manipur gi Publicity and Propaganda Secretary Comrade Nonglen Maite na cherola mada khangalakli Mao Zedong gi matengdagi China da lakhiba Great Proletarian Cultural Revolution GPCR gi sai yangkai surpu kumon thaurambusu senjau paibu singna tuhat piraba malem gi proletariat singna pangthok minasi hana declaration asina fongdokli hana sirola sina palakli Indigenous Peoples Association of Kanglai Park Ipak na Mede Thauram Gamari Lainana Lamdama Sid Lady Batongan Tongan but Sinpamgi Sinmi Singda Free First Aid Medical Kit Sing Yantokre Sunom bana kunai kali thabak subugi hainabi tham si haiba team the pangthok ki bathoram adu gi sarukama oina Ipak members singna all Manipur rickshaw drivers and pullers welfare association gi miut singda first aid kit ki polam sing adu khusinna ki Ipak president Sapam Jadumunina association si khongthang ase maru oina lamdama sida leiba sinmi singbu pungning thogat paga loidana asok apan leitana mating leina thabak suhan na gi pandam da pangthok pani hana phongdokhi Nakalam from the All Manipur Rickshaw Drivers and Pullers Welfare Association, Rickshaw Tauriba Mui Sibu Punging Togatuna, First Aid Kit Kudol Tamliba, Sida Apian Befongdorakli. Ipak na Medical First Aid Kit Polam Singh Ase, All Manipur Working Journalists Union, AMZU, Imphal Municipal Corporation Worker, Traffic Police, Construction, Furniture, Brickfield, Stone Crusher, CAF and PD, Sinmi Singh Dasu Kudol Tamki Hari. Wana masagi ngi sara tanjung ta tabak suriba so bulan singri da koi ngamda bakra kunon tambadi forum jere koi me pan jere ji adana koi wakanda som nom khangraba kamu singsina suri bisina e ba iram dam sigi sakwa thorangda achoba saru yari bani sunomagi hainabi koi man kumsi sunomagi hainabi do tabum khana e ba iram dam sigi leiro damda koi suri na mali thada koi mangdi thaba ngani ipang simi na puning thogot piriba madi kai khumnebe asigumna ekoi mipung khuding makna simi singbu ikai khumnabira kanda awangba thakta thambiraba kalda nasi koigi simi singsibu awangba thakta thambira kalda koigi apaba kunai chokpa kunai ama purakadu madu natadana simi singbu hanthaba miyeng de yengbiba simi singbu hanthaba miyeng de yengbiba simi singbu tuhat na het piba kaya sin leiba taragadi ngasi kunai se kai dongoi su apaba kunai ama Sinmi Singit Numit Mede na lakpat malam gi Suriname limba laumi sinmi miam da aina thin krab lalau lup singi apun ma coordination committee korkom na yaifa pausel pirakli kanglai pakta leir public sector amasung lanai gi supam nompam sing thabak suri ba sinmi khudimak Iraisa singna mod sinduna lamdam sigi wa culture gi yo ama sagatuna sinmi singbu thak wangkhana na bahona batangai fade masina iramda masigi senmi lon gi film phagaram da mating kharada orbasu pang ngamgadi hana korkom na phongdorakli Environment and climate change gi matang na nomogi oiba awareness campaign ama TG Foundation for Arts and Culture na sinduna sagol mangda level Little Rose School da pangthokre National Awareness Campaign gi makha da pangthok awareness campaign adu Combating desertification, land degradation and drought haiba theme the pangthok bani thoramadu the environmentalist El Ibotombina susaru yaki lorana awareness program asig mari lenana school asigi akoi bada u char kaya masu thaki Hayeng Megitang Ama Sinmi Singh Numina Lakpada Manipur Legislative Assembly Speaker T.S. Lokeshwar Singna Manipur ge Sinmi Miam da Yaipa Pausel Pirakli Malen ge Sinmi Singhi Medena Lakpasida Nungsi Kol Park Sana Imphal East ki staff Singna Lamdamasi ge Surinom liba Miam da Yaipa Pausel Pirakli Matang aswa de break amalauge Manipur made Malem gi tongan I Pau Singa Loina na aikoi break ta gyamna thuna hanjarake Impact News pu miyeng ta no lebiu Delta Tutorals for CBSE. Admissions open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. Break matungda mayam bohmon taram nokchari lonena bulletin asagi makhatab pausing miyam da pijari
Pitaranjan Misiga Marilena same keep JAC state government gi nasung the Mawonda P and the Fondurakli. JAC Makatana Infalis Manung Channel Mahiro Loisang Singh Amadi Office Sing Tingmi Kongjang Sangsilagan Hana Lautokre. Nasin News check on the level JAC against brutal killing of B. Pitaranjan Sarma alias Korabin Sindana Wakan Mipama Famki, Wakan Mipamaduga Marilena JAC spokesperson Zina Pochang Nahai, Pitaranjan Misiga Marilena Miam Yoba. Akan makongjang kya lepalaitara sangsilli adubu laibak tibadi miyam hiawasi state government asina nachungdana laithokli Pitaranjan matau karamna si kibano madi Pitaranjan kanana hat kibano haiba JAC na mayek sengna khangba pami JAC ki mihut na misi asi ka marilena na chief minister madi home minister ga unaduna awari sana kiba fawal laikre adubu state government ki mai kaide miyam na pam thabak thoram amata ngasi faw tawdana lairi phongdoki miyam gi oiba issue sing Kanabagi Mahuta state government asina Masagi Kana Madi Rasniti go Kudong Sabatidun Lairehana Zina Posum the Maral Siki. JAC na kyam kuina protest tawdoino local mi singdona magi chara tandaba yabra numit kayani darna numit kayani bantoni haina khanbasigi sum chatharakpana ngasi bogdasu mihat misigi amatta matik chabam tang pidri ai shima mi mahalurodi aise hayengi logi mamang da aise kyani chendoino kaina akhoida masada khanghan bagi tanja do atopa Lebak sing dadi phangi akhoi gi Manipur si dadi adugumba se kupsalaga ai gi sarkar kai kini natragana ai gi mathang da election da ai gi vote phangoi ai gi mi sing sina engon da again chalakani haibe gi pot sida ai na ishana pangthokadaba duty se kauthorakpa Kawamakana Marapamlekai the Sagol Sem Prasanta Elias Abung Misiga Marilena Infal Morilambi Tingmi Kongjang Nasisu Makatan Adumak Sataki Sinjamai Kaitelda JAC Miu Singalami the Uwama the Nung Tamjindun Acha Okto Singda Jaun Akai Piki Ningsing Biabde Hokibatang Kuntaruki Angan Medalilong Hauri Awang Lekai the Leba Tera Makong Government Primary School Manaki Impal Turel Mapal the Hobo Haibong Pambi Amada Prasanta Tauri Yalaga Sina Funkibane. AIMPT amasung Milal ge hayang pangthokdorba examination amasung maitai mek stangdam nagadoriba sigi yengduna singjamai de lilong phawo sathariba banasi mahiroi singi damakta di komthokre sagol sem prasanta misigi mayokta sem kiba JAC amasung lekai miamna kawa namar pim lekai community hall da pangthokpa mifam amada ban manungda mahiroi sing sathok sasinda ayaba pibagi wareba se laukibani Warep aduna hayeng pangthokadorba AIMPT gi examination amsung Milal gi maitai mek sangdam nabada saruk yagadaba mahiroi singi damak ban komthokpani atai gi de athingba adumak laikhigani hari mifam aduda ngarang pangthokiba prasanta gi postmortem gi report hayeng nungtil pung ama fawda miyamna khanganduna maral leiba mihoi sing serak pidrabadi Manipur pumba general strike kaubi khongdang sangsinbagi warep su lauki Hayeng tang ani dagidi aikoina koi singjamai dagina lilong phawgi marakta lairiba jaga sing asida maira paibi club ki mioi sing asina yaning daba mifam tongal da phambiba aduga aikoi masigi marakta gi tangai paraktragedi masrele phawba pangthokna ba sem sare aduga masida bawda karigumba kanaba pol phangaktragedi general strike phawba kauba haina koi khanajar Nakal Romda Sagol Sem Prasanti ki misi namaram oiraga aikoi masel marakta nungsinadunaba la hanbagi mahuta marale bemi sing adu faduna charak piner de mahona si haina Janata Dal United Manipur unit na thamlakli Bapu Parada leba party sig office ta paumi sing unaba mada party sig spokesperson chongtham manglem jauna asem langla langjin khangdringai mamangda aikoi masel marakta yeknaba oina launabagi mahuta aikoi masel amaga mateng pangnaduna marale bemi sak puthokna charak piner de mahona minasi aseng ba asum khangdringai da mob justice tawbun aikoi masel marakta afhab puropangam loi phongdoki Lilongi sinanau koi maitai pangal sine hektamak halam lani hana khanbadi masi hinjan ba wakhan oigene khali masi lilong da leiba sinanau sing nasu aduga aikoi ki kawa na Manipur kai da leiba sinanau sing su punna phaminaraga aseng du thidok minaraga mara lebisin du damak serak pihanningi adugi muhta hujiksi communal phuruk phuruki mawong da yengthina badongna
ꯂꯤꯂꯣꯡꯗꯒꯤꯕꯨ ꯍꯥꯏꯒꯠꯂꯒꯗꯤ ꯅꯃꯔꯦꯞꯀꯝ ꯂꯩꯀꯥꯏꯗ ꯀꯋꯥ ꯑꯁ꯭ꯋꯥꯏꯗ ꯊꯠꯂꯒ ꯐꯨꯅꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯐꯖꯗꯕ ꯋꯥꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ Chandel District Tenobu Police Station ki manung chana laiba Maringthel Mongkrak Village da miyoi ani sina phangkhibagi thodokpu Maring Try ki Apex Body Maring Uparuf Assembly amade Naga People's Front NPF na yamna kanna yaning da phongdorakli State Government na misi asigi matangda ningthina thijinduna chenaba miyoi sing athubu matamda phagadabne hana loop ani asina thamlakli panba yaba manangarang Urkhul District ki manung chana laiba Fale Village tagi e ngaran sung sahi kuntraumdoi apokpa laikhidraba e yangma so amadi Hundung Village tagi MK Lungrei chai nifu apokpa laikhidraba MK Tayon gi asib haksang Maringthel Mongkrak Village tagi phangkhibani asib haksang ani masak animak angasi nungtil atheng bada rims ki mok ta purakre tongan ba National Award mari phangla khraba JCILPS ki convener oramba housing na UCM amadi IFSA gi advisor committee gi members su orib ibotomi khuman okpagi thoram ama ngasi pangthokre thoram asi IFSA na Manipur gi tongan ba civil society organization Singapore na khusam na duna major khulda leiba Manipur Press Club ta pangthoki ibotomi khuman awu marak irom lekai dagi Gopal khuman gi masanu pani naha oring ai matam dagi tongan Manipur gi organization kya lingkat pada saruk yarakhi bagaloina na leiba ki iho kya da mangjil than asobu thodang kya laurakhi Miyam gi yaifan ba mahak na tawjarak liba thabak thoram kya bi kai khumna ba utpu ani ibotomi khuman da Northeast Biography Forum na National Humanity Award 2015 piki loina hauki ba sahi English ni taramanga gi December 13 ta New Delhi gi Gold Market laiba Mukta Auditorium da pangthoki ba International Vijay Divas Sanman Conference 2015 da Babu Jagvivan Kala Sanskriti amadi Sahitya Academy na Babu Jagvivan Ram National Sanman Padak 2015 gi mana pirakhi loina hauki ba sahi English ni taramari gi July 13 da Guwahati gi Hotel Siroi Lilida pangthoki ba Cars Free India Mid 2014 da ibotomi kuman na literary arts amadi culture theater amadi social service ki lamda mahak na tauki thabak thoram simu ikai kumna butpo oina Swami Vivekananda National Award 2014 pirakhi Panthoivi Natya Mandir na Sindra Mahiroi Singi Sport Painting Competition ama ngasi pangthokre painting competition ase Yunam Laikai de leba Nityanand Mandap ta pangthoki painting competition asigi Panthoibi Natya Mandir gi hayang pangthokadriba nifumanga suba foundation day ga mari lena pangthokpani hari painting competition asida category ahum thokna khaidok tona pangthokli category A dana class 1 gi 3 fawba category B dana class 4 gi 6 fawba loina category C dana class 7 gi na 9 fawbani competition asida tongan be school sing gi lakwa puna mahiroi sani rom na saruk yakhi Lamdama sida lairiba handicrafts ki pothok puthok li basing state award merit award abani inspiration award ki damak amakoi ki pothok ki sample single loina na lakliba zun gi tang kuntra pawgi manungda application Directorate of Commerce and Industries ki handicraft section dagi lawa amadi thazin lakpa yagani hana zero lamata khangalakli Hauzik ngasi nomogi oiba sanabagi pawda taranipan suba challenge cup veteran football tournament da TBSFA Taubungkhok TRVSA Malom amadi IVFA Kanchipur ahum mai pakre ngasi sana ki ba tournament asigi tarasuba league match amada TVSFA Taubungkhok ki sanaroi N Uttam amadi W Kisorjit ani na panjal amam sanchinduna Musa Major Kulu panjal ani amada maiti ba pi ki bane Sathar liba tournament asigi taramatoi suba league ta TRVSA Malom gi sanaroi M Ibom Chana san kiba ama tangaraba panjal aduna Flam Imphal bu panjal ama sinoda loinana taranitoi suba league tana IVFA Kanchipur gi sanaroi L Vumesor na san kiba ama tangaraba panjal aduna All Yaripok Masters Football Association bu panjal ama sinoda maiti ba piba ngamki Manipur Veteran Football Association na sindona mapal kangjibung na sathar liba tournament asida team taramari na saruk yari hayang tournament asigi bakata ba league match ahum sanaragani
Anisuba Lamlai Kendra Village Wise Men's Open 7-a-side football tournament ki league match singda ESU Telo BSU Nongpok Kaksing amadi Bolero sector ahum mai pakre Lamlai Students Idol Club Lamlai gi sanabungda tournament asigi ngasi ayuk sana kiba anwa league match amada ESU Telo gi sanaroi ati amadi Sunil anina san kiba panjal ani aduna STPP sector B bu panjal ani amada loinan Anisuba league tana BSU Nongpok Kaksing gi sanaroi Bobina panjal ani Manisana amasung Herozina panjal amamam ga sanchinduna YPS Lamlayu panjal mari anida maiti bapiki tournament asigi ngasi nungtil sana ki league match samada Bolero sector na YYC Yorbung bu panjal manga anida yamna lakshana maiti bapiki match asida mai pakraba Bolero sector gi panjal manga aduna bungu amadi Besesor anina panjal ani loinana thoi na panjal amaga chankibani FC Lamlai na sinduna tha asigi tara-tara tagi chatharak liba tournament asida team taranipa na saruk yari hayang tournament asigi bangkhataba league match ani sanaragani Taramathoi Suba Telo Joint Cooperative Farming Society Limited Trophy Lamlai Kendra Village Boys Men's Open 7-a-side football tournament da YSWC Sabung Kokam the YDCL Pungdongbam ani mai pakre tournament asing ngasi sana kiba league ta YSWC Sabung Kongna MYCL Leimakong Mapal bu panjil manga sinoda maiti bu piki baga loina anisibal league tana YDCL Pungdongbam na SPYC Saijangu yamna lakshana panjil tariat amada maiti bu piki Telo Society Trophy na sinduna thasi kundagi Eastern United Sporting Club Telo isanamung na chatar liba tournament sida team kun na saruk yabag loina na hayang tournament sig makatab league match ani sanaragani Olympic bronze medalist MC Mary Kom India government and Rajya Sabha ki MPO na khalakpada Manipur State Minority Commission ki chairwal amada nungai bu phongdorakli Ahum Suba MCAW Pralada Amadi W Ramananda Light Cricket Tournament da Thau Thangmaiban Mai Pakre ngasi luang sum leba luang pok cricket stadium da over nipumanga lamba taunuduna sana kiba league match amada Thau Thangmaiban toss ngamduna batting hana sana kiba da pibo over nipumanga yaudana over nipum da ball ahum da wicket taramak turaga ran chama nipumanga lobangam masigi pakhum da ni so batting sana kiba model club singa makana apibo over nipumanga yaugada ba ball ahum walingai da wicket taramak turaga ran chama kontra America Cloud Mess ase run Taramatoy the mighty Kibane. Mess as the Tau Tangmabangi all rounder Langwon Yambana Mess as man of the match Taki Manipur Cricket Association is in the Saturday tournament is the team Tarana Saruk Yari Hayang Association is in the Saturday Ahum Super Plate Cricket Tournament ki League match Amada ESU Wankayam the YSC Yai School Anina Lamba Tongargani. Kanglai Ses Academy na Manipur Ses Association miyang makada sinba Taramari Suba under 15 second Saturday and second Sunday Rapid Chess Tournament 2016 lakliba megitang tariadam sung nipan pangthok lagani tournament asigi form thazin magi aroi matam lakliba megitang taruki nungtil pung mari fawbuni hana chirol amada khangalakli Assam ki Zorat Agriculture University the Pangthoki Taramathoi Subha National Armature Muay Thai Championship ta All Manipur Muay Thai Lovers and Players Organization Sajingi team na gold medal manga silver medal taruk aloina na bronze medal ani fanglak lehari Matanga soida bulletin ase attention jadringi ki mangwaina headlines amuna thamjari Lambi thong fagadamana Manipur government ki ahan priority ni haina Works Minister Khetri Biren na phongdokre Balliba Congress government asena singi lam singda thoi na miyang changbidre hana BJP ki MLA Joy Kisana maral sikre Amasung left parties ki campaign for good governance ngasi lotion kre mikal da sel lo toksi board pi bagi adhikar yon gum se hana appeal tawrakli